Hello guys, ngasiꯁꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝ. ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯊꯥꯒꯠꯄꯗꯤ ꯉꯝꯖꯗ꯭ꯔꯦ. ꯑꯗꯣ ꯊꯕꯛ ꯍꯜꯂꯛꯑꯀꯥꯟꯗ ꯊꯥꯒꯠꯄꯅꯦ. ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ. ꯑꯣꯏꯅ ꯊꯥꯡꯂꯁꯨ ꯈꯣꯡꯊꯥꯡꯗꯣ ꯑꯣꯏꯅ ꯊꯥꯡꯂꯁꯨ ꯈꯣꯡꯊꯥꯡꯗꯣ ꯌꯦꯠꯅ ꯊꯥꯡꯂꯁꯨ ꯊꯥꯡ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤꯗꯤ ꯁꯣꯏꯕ ꯌꯥꯗꯕꯅꯤꯅ. ꯅꯩꯀꯣ ꯑꯗꯨꯝ ꯌꯥꯏ ꯃꯌꯥꯝ. ꯑꯩꯅ ꯄꯥꯝꯖꯕ ꯌꯨꯇꯨꯕꯔ ꯑꯅꯧꯕ ꯑꯃ ꯊꯣꯛꯂꯛꯏ. ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯀꯣ. ꯑꯗꯨ ꯃꯌꯥꯝ ꯃꯥꯏ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯁꯦꯀꯣ. ꯐꯥꯒꯤ ꯈꯨꯇꯧꯁꯦ ꯃꯥꯒꯤ. ꯆꯠꯂꯣꯅꯦ ꯅꯪ ꯉꯥꯛꯄꯒꯁꯦ ꯅꯪ ꯈꯪꯖꯧꯗꯣ ꯍꯥꯏꯔꯒ ꯆꯤꯡꯌꯥ ꯇꯝꯌꯥꯁꯤꯗ ꯉꯥꯛꯎꯔꯣꯅꯦ. ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯥꯛꯑꯣꯅꯦ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯒ ꯅꯪ ꯏꯝꯐꯥꯜ ꯐꯥꯎꯅꯔ ꯀꯃꯥꯏꯅ ꯂꯥꯟ ꯉꯥꯛꯄ ꯆꯠꯇꯣꯏꯅꯣ? ꯀꯩꯗꯧꯕꯩ ꯂꯥꯛꯇꯣꯏꯕ? ꯁꯤꯈ꯭ꯔꯣ ꯅꯪ ꯈꯔꯗꯨꯗ ꯀꯩꯗꯧꯕꯩ ꯁꯤꯗꯣꯏꯕ? ꯁꯤꯈ꯭ꯔꯣ ꯅꯪ ꯁꯤꯈ꯭ꯔꯣ. ꯃꯤꯁꯦ ꯁꯤꯗꯦ. ꯅꯪ ꯁꯤꯈ꯭ꯔꯣ. ꯁꯛꯀꯅꯤꯍꯦ. ꯁꯠꯀꯅꯤꯍꯦ. ꯊꯣꯏꯕꯤ ꯅꯪ ꯅꯊꯃꯣꯏꯗꯤ ꯀꯃꯜꯂꯦꯍꯦ. ꯑꯉꯥꯡꯁꯦ ꯂꯣꯏ ꯀꯞꯄꯗ ꯂꯣꯏꯔꯦꯅꯦ. ꯑꯁꯦꯡꯕꯒꯤ ꯀꯞꯄ꯭ꯔꯣꯅꯦ? ꯊꯣꯏꯕꯤ. ꯊꯣꯏꯕꯤ. ꯍꯣꯏ ꯖꯤꯔꯤꯕꯥꯝꯗ ꯇꯥꯕꯤꯔꯤꯕ ꯑꯣꯁꯤ ꯁꯥꯔ ꯏꯕꯣꯇꯣꯝꯕꯤꯕꯨ ꯄꯨꯛꯅꯤꯡ ꯈꯨꯔꯨꯝꯖꯩ. ꯁꯥꯔꯕꯨ ꯌꯥꯝ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯏꯕꯣꯇꯣꯝꯕꯤꯒꯤ ꯑꯣꯁꯤ ꯁꯥꯔ ꯏꯕꯣꯇꯣꯝꯕꯤꯒꯤ ꯇꯤꯝ ꯊꯥꯕꯤꯔꯛꯇꯨꯅ ꯂꯝꯃꯦ ꯈꯨꯟ ꯏꯃꯥ ꯄꯥꯏꯕꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯏꯕꯗꯤ ꯇꯤꯟꯕꯥꯜ ꯑꯅꯤ, ꯋꯥ, ꯐꯦꯟ, ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯑꯥꯏꯇꯦꯝꯅꯆꯤꯡꯕ, ꯕꯂꯞꯆꯤꯡꯕ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯖꯤꯔꯤꯕꯥꯝꯒꯤ ꯁꯥꯔ ꯑꯣꯁꯤ ꯃꯤꯡ ꯄꯟꯖꯔꯕꯗ ꯁꯥꯔ ꯏꯕꯣꯇꯣꯝꯕꯤꯕꯨ ꯂꯝꯃꯦ ꯈꯨꯟꯒꯤ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯏꯃꯥ ꯄꯥꯏꯕꯤꯁꯤꯡ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯏ ꯂꯩꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯅꯨꯡꯁꯤꯀꯣ ꯃꯌꯥꯝ. ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯇꯧꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯑꯁꯤꯒꯤ ꯁꯥꯔ ꯏꯕꯣꯇꯣꯝꯕꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ. ꯇꯝꯄꯥꯛꯇ ꯍꯧꯖꯤꯛ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯄꯤꯔꯤꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯌꯥꯝ. ꯕꯦꯁ ꯐ꯭ꯔꯦꯟꯒꯤ ꯃꯔꯤꯁꯦ ꯂꯩꯇꯕ ꯅꯣꯏꯅꯗꯤ ꯈꯪꯉꯔꯣꯏꯀꯣ. ꯑꯗ ꯑꯔꯩꯕ ꯃꯤꯒꯤꯗꯤ ꯀꯜꯂꯛꯆꯧꯍꯩ. ꯚꯥꯏ ꯉꯁꯥꯏ ꯇꯨꯃꯤꯟ ꯐꯥꯏꯗꯦꯕ. ꯑꯁ ꯚꯥꯏ ꯐꯝꯃꯨꯅꯦ ꯚꯥꯏ. ꯃꯤ ꯂꯥꯛꯑꯦ ꯚꯥꯏ. ꯆꯦꯜꯂꯨ. ꯃꯤ ꯂꯥꯛꯑꯦ ꯚꯥꯏ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯨꯔꯨꯞ ꯊꯛꯄꯒꯤ ꯀꯥꯟꯅꯕ ꯑꯍꯨꯝ ꯇꯥꯃꯤꯟꯅꯁꯤꯀꯣ. ꯍꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ. ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯑꯩ ꯆꯨꯔꯨꯞ ꯊꯛꯄꯒꯤ ꯀꯥꯟꯅꯕ 3 ꯈꯛꯇꯪ ꯁꯤꯌꯔ ꯇꯧꯖꯒꯦꯀꯣ. ꯑꯍꯥꯟꯕꯁꯤꯅ ꯑꯩꯈꯣꯏ ꯍꯅꯨꯕ ꯅꯥꯏꯔꯔꯣꯏ, ꯑꯩꯈꯣꯏ ꯁꯨꯡꯍꯟ ꯍꯟꯅꯨꯔꯔꯣꯏ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯅ ꯆꯤꯛꯄ ꯉꯝꯃꯔꯣꯏ. ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯤꯅ ꯍꯨꯔꯥꯟꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯄꯨꯕ ꯉꯝꯃꯔꯣꯏꯀꯣ. ꯑꯍꯥꯟꯕꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏ ꯍꯟꯅꯨꯔꯔꯣꯏ. ꯃꯔꯝꯗꯤ ꯆꯨꯔꯨꯞ ꯊꯛꯄꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯌꯥꯝ ꯉꯟꯅ ꯅꯥꯔꯒ ꯁꯤꯔꯅꯤꯕ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯆꯨꯔꯨꯞ ꯊꯛꯄꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯑꯅꯥ ꯑꯌꯦꯛ ꯃꯌꯥꯝ ꯄꯣꯛꯑꯅꯤ. ꯆꯠꯄ ꯉꯝꯃꯔꯣꯏ. ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯩꯁꯨ ꯆꯨꯔꯒ ꯆꯠꯂꯛꯑꯅꯤꯗꯅꯀꯣ. ꯆꯩꯁꯨ ꯆꯨꯔꯕꯅꯤꯅ ꯆꯩꯗꯨ ꯄꯥꯏꯔꯕꯅꯤನ ꯍꯨꯏꯅ ꯆꯪꯕ ꯉꯝꯃꯔꯣꯏ. ꯍꯨꯏꯅ ꯆꯤꯛꯄꯗꯤ ꯂꯥꯏꯔꯗꯅ ꯈꯣꯡꯕ ꯐꯥꯎ ꯉꯝꯃꯔꯣꯏꯀꯣ. ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯑꯁꯤꯅ ꯂꯣꯛ ꯈꯨꯔꯅꯤ. ꯌꯥꯝ ꯇꯣꯏꯅ ꯂꯣꯛ ꯈꯨꯔꯅꯤ. ꯆꯨꯔꯨꯞ ꯊꯛꯄꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯁꯦ ꯑꯍꯤꯡ ꯆꯨꯞꯄꯁꯨ ꯂꯣꯛ ꯑꯗꯨꯝ ꯈꯨꯔꯅꯤꯀꯣ. ꯂꯣꯛ ꯈꯨꯔꯕꯅꯤꯅ ꯍꯨꯔꯥꯟꯕꯁꯤꯡꯅ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯄꯨ ꯇꯨꯝꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯄꯣꯠ ꯀꯩꯝꯇ ꯍꯨꯕ ꯉꯝꯃꯔꯣꯏ. ꯑꯗꯨꯅ ꯃꯌꯥꯝ ꯆꯨꯔꯨꯞ ꯊꯛꯄꯒꯤ ꯀꯥꯟꯅꯕꯁꯦ ꯂꯧꯁꯤꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯂꯧꯁꯤꯜꯂꯣꯏꯒꯦ ꯍꯥꯏꯕ꯭ꯔꯥ? ꯃꯥꯅꯤ.
ꯀꯥꯟꯅꯕꯁꯨ ꯇꯥꯎꯏ ꯑꯗꯨꯒ ꯂꯧꯁꯤꯡ ꯍꯥꯏꯕ꯭ꯔꯥ ꯂꯧꯁꯤꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯄ ꯃꯩꯁꯥꯛꯁꯤꯡ ꯀꯨꯟꯗꯣꯅꯦꯅ ꯊꯥꯈꯤꯕꯁꯦ ꯄꯩꯁꯥꯕꯤꯗ ꯀꯨꯟꯗꯣ ꯇꯔꯥ ꯃꯉꯥ ꯐꯪꯉꯦ ꯄꯥꯈꯪꯅ ꯀꯨꯟꯗꯣ ꯇꯔꯥ ꯃꯇꯨꯗꯤ ꯐꯪꯉꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯥꯎꯅ ꯊꯥꯖꯜꯂꯦ ꯐꯔꯦꯅꯦ ꯈꯔ ꯈꯔ ꯌꯦꯡꯉ ꯊꯥꯕꯤꯌꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯈꯨꯠꯁꯥ ꯍꯩꯕꯁꯦ ꯀꯌꯥ ꯑꯃ ꯂꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯗꯤ ꯀꯩꯅꯣꯁꯦ ꯃꯤꯁꯤꯡꯁꯦ ꯊꯥꯒꯠꯄꯤꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯠꯂꯦ ꯁꯤꯊꯕꯤꯕ ꯈꯛꯇꯪ ꯉꯥꯏꯌꯦꯕ ꯑꯗꯨꯅ ꯃꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯍꯣꯠꯅꯕꯁꯤꯁꯨ ꯑꯗꯨꯝ ꯃꯤꯅ ꯅꯣꯛꯅꯕꯤꯔꯕꯅꯤꯅ ꯍꯣꯠꯅꯕꯁꯦ ꯉꯝꯗꯦꯕ ꯄꯥꯎꯇꯛ ꯆꯥꯕ ꯏꯀꯥꯏꯕ ꯀꯌꯥ ꯑꯃ ꯐꯥꯎꯋꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯅꯣꯛꯅꯔꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯤꯡꯍꯟꯅꯗꯅ ꯍꯣꯠꯅꯔꯤꯕ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯅꯣꯏꯁꯦ ꯄ꯭ꯂꯦꯟ ꯁꯥꯕꯁꯦ ꯈꯛꯇ ꯎꯔꯒ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯅꯤ ꯃꯉꯣꯟꯗꯗꯤ ꯄ꯭ꯂꯥꯟ ꯑꯗꯨꯝ ꯂꯩꯖꯔꯤ ꯅꯨꯄꯤꯔꯣꯏꯒꯦꯅ ꯇꯥꯕꯗ ꯑꯗꯣ ꯃꯗ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄꯤꯒꯅꯨ ꯍꯣꯠꯅꯕꯤꯌꯨ ꯊꯧꯅꯥ ꯍꯟꯕꯤꯒꯅꯨ ꯐꯖꯅ ꯁꯥꯕ ꯋꯥꯅꯤ ꯃꯥꯏ ꯏꯟꯖꯤꯟ ꯀꯩꯅꯣꯅꯤ ꯑꯃꯁꯨ ꯂꯩꯔꯤ ꯄ꯭ꯂꯦꯟ ꯁꯥꯔꯤ ꯁꯟ ꯑꯃꯨꯛ ꯊꯣꯝꯖꯤꯜꯂꯨꯗꯅꯕ ꯃꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯇꯔ ꯆꯨꯝꯅꯒꯤꯗꯧ ꯃꯥꯜꯂꯦ ꯃꯉꯣꯟꯗ ꯅꯨꯡꯁꯤꯠꯀꯤ ꯄꯥꯡꯒꯟꯁꯦ ꯏꯟꯖꯤꯟꯁꯤꯒꯤ ꯄꯥꯡꯒꯟꯁꯦ ꯋꯥꯠꯄ ꯑꯗꯨꯅꯅꯤ ꯄꯪꯈꯥꯁꯤꯗꯤ ꯍꯦꯟꯃꯜꯂꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯈꯥꯡꯉꯝꯗꯅ ꯈꯟꯖꯩ ꯊꯋꯥꯏꯗꯒꯤ ꯍꯦꯟꯂꯤ ꯅꯥꯏ ꯉꯝꯗ꯭ꯔꯦ ꯑꯩꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯑꯣꯏꯅ ꯊꯥꯡꯂꯁꯨ ꯈꯣꯡꯊꯥꯡꯗꯣ ꯕ꯭ꯔꯗꯔ ꯑꯃꯒꯤ ꯚꯤꯗꯤꯑꯣꯅꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥꯏ ꯗꯥꯟꯁꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯀꯣ ꯑꯣꯏꯅ ꯊꯥꯡꯂꯁꯨ ꯈꯣꯡꯊꯥꯡꯗꯣ ꯌꯦꯠꯅ ꯊꯥꯡꯂꯁꯨ ꯊꯥꯡ ꯅꯪ ꯑꯩꯒ ꯃꯛꯇ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯄꯨꯟꯅ ꯊꯥꯡꯗꯧꯕ ꯈꯟꯅꯕꯁꯨ ꯋꯥꯈꯜꯗꯣ ꯑꯩꯒꯤ ꯉꯥꯛꯇ ꯈꯜꯂꯝꯂꯦ ꯂꯩꯔꯤꯅꯦ ꯌꯦꯡꯗꯅ ꯅꯪꯕꯨ ꯉꯥꯏꯕꯤꯒꯦ ꯎꯍꯜꯂꯣ ꯅꯪꯒꯤ ꯃꯤꯅꯣ ꯅꯨꯡꯁꯤꯅꯕꯗꯣ ꯎꯍꯟꯒꯦ ꯑꯩꯒꯤ ꯊꯃꯣꯏ ꯃꯥꯏ ꯃ꯭ꯌꯨꯖꯤꯛ ꯌꯥꯝ ꯆꯥꯅꯩꯀꯣ ꯗꯥꯟꯁ ꯍꯩꯇꯕꯒꯤ ꯃ꯭ꯌꯨꯖꯤꯛ ꯌꯥꯝ ꯆꯥꯅꯩ ꯍꯩꯕꯗꯤ ꯅꯣꯏꯅ ꯍꯦꯜꯂꯣꯏ ꯅꯪꯁꯦ ꯅꯪꯁꯦ ꯄꯥꯝꯃꯨꯔꯦ ꯅꯪꯁꯦ ꯄꯥꯝꯃꯨꯔꯦ ꯅꯪꯁꯦ ꯀꯣꯏꯇꯥꯔꯦ ꯅꯪꯁꯦ ꯌꯦꯡꯕꯅꯦꯀꯣ ꯅꯪ ꯄꯥꯝꯃꯨꯔꯦ ꯅꯪꯁꯦ
ꯑꯉꯥꯡ ꯑꯅꯤ ꯃꯨꯛꯕꯥꯡꯁꯦ ꯌꯦꯡꯉꯣ ꯉꯁꯤ ꯑꯅꯤꯕꯤꯁꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯀꯣꯏꯁꯟꯁꯦ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯣ ꯑꯅꯃꯣꯔꯥ ꯃꯨꯟꯅ ꯇꯥꯁꯜꯂꯨ ꯑꯣ ꯀꯅꯥ ꯀꯅꯥꯒꯤ ꯑꯙꯥ ꯃꯣꯔꯥ ꯂꯩꯕꯤꯕꯒꯦ ꯑꯣ ꯁ꯭ꯋꯥꯏꯗ ꯑꯙꯥ ꯃꯣꯔꯥ ꯂꯩꯕꯤꯕꯔꯣ ꯀꯅꯥ ꯀꯅꯥꯒꯤ ꯑꯙꯥ ꯃꯣꯔꯥ ꯌꯣꯟꯒꯗꯕ ꯂꯩꯕꯤꯕꯒꯦ ꯑꯃꯠꯇ ꯂꯩꯖꯒꯦ ꯑꯃꯠꯇ ꯂꯩꯖꯒꯦ ꯑꯃꯣꯔꯥ ꯅꯨꯄꯤꯗꯨ ꯅꯨꯡꯉꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯄꯨꯖꯔꯛꯀꯦꯀꯣ ꯑꯗꯨꯅ ꯉꯥꯏꯃꯤꯟꯅꯔꯁꯤ